Churachandpur District Hospital ase matam kharadagi ISO certified company oyi. Adubu tapna development ga infrastructure su adum leba oyi. Haksel gi maramda yamna kanaba X-ray machine, CT scan machine mayam se leer su ngasi pawuna sizinama yade. Marakasida handak nauna sarkarna district hospital ga mata khunda attachment oina medical college sanaba thabak kan paikhatli. Mata khunda private donor na lam acre kun mangaro madu medical college sanaba gi pithukre. Masigi medical college asida MBBS seat chama leigani. Churachandpur District Hospital campus da hostel ga administrative buildings haba kanna paikhatle. November 2021 da medical department ga masigi sariba construction company na thabak subase 95% loire haire. Adubu COVID leina gi maramga mapandagi material pusinbada awaba kaya thingnare. Athuba matamda masigi college ase luisingani su khalle. Luisinba kanda haksel gi maramda step anoba kagani su khalle. Tamenglong Zilla da migratory bird Amur Falcon hekta lakpa adugumba uchek se Churachandpur Zilla da su November 2021 adusu Ferrol District manung chanba lungthulin khun gilam da yam lai Ferrol District Forest Division na thabak oina tawraga masigi uchek preserve tawnaba yengsinkhre aduga Churachandpur Zilla gi Mualnom sub division da su lai maram masina concern department na masigi uchek ase preserve tawnaba mayamda awareness club village authority ga khunda thabak paikhat pa darkar le kumsisu amuka asigumba uchek se lakpa yai maram asina miyamna masigumba migratory bird ase makhoi gi value khangba matam di oire 1980 adwaida khuga turel asida sarkarna dam saba ki plan le 1983 da khuga dam saba hore masigi dam na electric hydro power 1.5 megawatt pithuk kani su haire aduga low 15000 hectare da irrigation canal na ising pi gani haire aduga thaknaba ising gallon million manga pithuk kani su haire Sahi 2010 November tang trani thoida sangakhre Sahi kunthama pan suba khugadam ase ngasi phawbana water supply natana ateika na ba pithukpa leite khugadam sabadagi khun kaya displace oire adumak natana environment ga wetland mayam thukai basina ngasi phawbana imbalances leiriba mayam se yengba darkar le Churachandpur Zilla gi National Highway ani leiba National Highway 102B ga National Highway 2 Tipaimuk romda chenba lei hojikan NHIDCL na lambi semba chawhanba kanna thabak paikhatle National Highway 102B sina Churachandpur gi Mizoram phawba samnai National Highway 2 Tipaimuk lambi su thabak kanna paikhatlaga loithok kadore sahi kaya gi mamangai da lambi ani se BRTF na yengsin bani Highway ani makse loirakanda di state ateiga chathuk chasin yam nungai gani aduga business rom ga development tungan basu pusin gani su khalle Tipaimuk Ferrol District manung chanba parbung khun gi community health center su sarkar na district hospital da upgrade tawgani haina wari da di lauthokre Haksel gi maramda arapa daleiba miyam na thabak oina pangthok kedoba matam se ningthina ngainarami sarkar na drugs ga mari leina ba poppy cultivation thingba ngasi phawbana chathari Churachandpur Zilla gi manung da khun khara arapa mapham Myanmar boundary rom da yam thabani police ga NAB singna marak ta acre yam bu thukai bire adubu ngasi phawbana poppy cultivation ase loiba naidaba thabak ama oirami amarom da Manipur sarkar na poppy plant thaba kangbu mayam gi damak hingna balambi atei sembi gani haire adubu ngasi phawbana sarkar na lauthokte anoba sarkar lakpakanda di soidana poppy plant thaba mayam kangbu gi damak hingna balambi atei sembi gani su khalle Handak Manipur Legislative Assembly mikhal lakadore party tungan bana makhoi gi party manifesto yam phajaba lauthokre aduga seat humpu gi namak zilla kaya dagi intending candidate lakpa hore Churachandpur Zilla da seat taruk gi namak intending candidate kaya nomination file to bahore COVID leina hengat pagi maramda electoral roll mayamda COVID hida kapaga kaptaba verified tawgani February tang kontarit first phase mikhal numit ase Christian dharma inba miyam gi damak church ka ba numit ni All Manipur Christian Organization ga loop kaya na Election Commission of India da numit ase yaithok na ba appeal su tawre Ferrol ga Churachandpur Zilla gi manungda khwaidagi voter masing yamdaba 55 Tipaimuk constituency Bangai range da leba Phaibok munte ani vote yang khengak talaye aduga polling station amada khwaidagi vote yamba se 59 Saikot Tuibung headquarter DM Veng LP school da vote listing ama chahum yang khaitarit le Churachandpur Zilla gi first phase nomination ase February tang ni panda loigani February tang tramathui da withdrawal oigani aduga February tang kuntarit da vote thadagani March tang trada vote masing thigani masida intending candidate singi laibak khangani